China da sijinnariba yamna pamna sijinnariba chanariba food item kharagi matangdani aikoigi oinadi weird food item haiba tai nahaki wakhalda nupi asina tawrise kari oina khanbage phattahudi sengdokpo oini soidana khangani adubu natte nupi asina nalasi dagi lokhatlibase thaurek manang yawbo potni amangbani masibu amuka cooking oil do onthok torine aduga restaurant amadi gali da leiba dukan sing de yon dorine China da masigi processing ase ban tawi illegal ni athing balai adubu cooking oil tangbuna maram oiraga masina ahongba thaw makhala mo oinari 2013 da cooking oil da survey ama toki hairi mokoi da madugi report matungina makoi ne sijinna bachana ba thaw da 10% di hairi ba makhal gi thaw ase oina makoi sijinna alternative oina China da sekpi gi masa chaba haibase cha da bana di phai masi charoi da bane di haine adubu chaba da athing budi leite 2009 da researcher amana wafam ama puthoki Southern China gi province Jiaodong amadi Wanski rom da sekpi ase open market te yolami amadi restaurant sing da sekpi sa gi advertise phaw da tonarami sekpi sa chaba pambana chaba di kai da ba aduda chawna risks amadi lei sekpi da jam masing yamna yawi madugi marakta handakta haukiba corona amadi SARS gi mahiksu yauri adubu China gi misingda madugi chingnaba leiti mahik yaugera yauroira ahanbada sekpi gi soup thaklaga tungda masa chadori America da deep fried pizza deep fried birthday cake loinana deep fried watermelon ka se yamna thawa yauna chanai hai adubu makoina Chinese mi dagi di hen be yaroi China da di deep fried resam gi tin yamna marang kaina yamna hauna chanai masigi recipe ase North China gi minglei ba chinjak ni amasung market ta phajana yonai masibu chutney da luplaga chanai gali gali da tana restaurant ki izzat masina bukatnari bani China thilaga amam tawna lokhatnai Yes China da yamna pamna ba chinjak amana balut kawi balut haibadi nganu natraga yen gi yerum gi manung da macha almost oiraklaba madu da matudi haudringai tanjagi matang aduni masibu boil tawraga soup ta luplaga yamna harauna street ta yonai chanai China da tanatra masi Philippine da su yamna pamna na chai hairi aikoina charu da banina soidana tangani sobingani adubu China da di yamna popular oiriba street food makhalamani angakba food item amana drunken shrimp China da yamna pamnariba food item makhalni karino haibada ahingba khajing se puraklaga yugi jaramada luplaga thami khajing singado yu thaklaga sum sire sidabsu yawi khajing singado nasadi oire madu thaklamnina masi thong thaktana customer singi mang to puthoki phajana tawraga khajing singado gi marakta sidabsu yawi madu lokhalaga saba khanbadi yai he China gi food item singa se kayam sathi yaibsi Masina loidri prithvi da khwaidagi hui chaba leiba ase China ni chahi da 20 million hui chathoki 2016 da tawkiba nationwide survey gi matungin na makoi country da amukta hui gi makoi da leiba hui gi 30% the time amata chathoi kaigumba function festival amada ka aduga Yelin Dog Festival kaina makoi da lei 10 days chupna chathai masida hui kaya tumkhriba khangti hui tanatna hudong masing lak loisilli hairi China da hudong chabi illegal ni di haikre adubu huisa chabana hakchang da kanaba pi kanai haina khannai South China gi Guangdong amadi Guangji province da leiba hansing ase ingtham tha da hudong masayam na sai hudong sa khargos masani haina sumakoi yoli hui hudong tanatna kumir crocodile lin asina chingbu su chai hai Masiga loinana centipede yes nachal da asang ba leiri poni China da masibu kanghalaga fry tawi crunchy kebab kumna breakfast sijinai China da hanadagi nachal asina tuberculosis cancer amadi atai anabada kanai haiduna juk kaya dagi sijinaragli hai masi kana ba pibadagi hakchang da amang ba pi da ba sunati doctor singna China gi patient kya test to buda centipede use to budagi na bani hai bi yaukre China da sekpi gi soup tana dragon lizard nga phak kum na semlaga madu gi soup su yamna pamna thaknai chane masiga loinana samudra dagi phangba sea horse sathina pamna bi chinjak ni makhoi da China gi samudra torban dat leiba mi singi oinadi samudra dagi ton farak laga kanghali industry yungli bani as angak pagi makhal mathel ni hairiko makhoi gi sangsar da ekhoi ni sobing ba pokpa yai adubu makhoi da yamna hauna pamna chanariba food item ngaktani o adom na karigum ba Amazon dagi pot ka loning ba tarabati aina description da link ama hapasa masidai visit to biraga maudagi changlaga lobyu dana please